Kanglei News ki numidangi pau mineng tabi puna makpu romai lambamna ikono na khurumjari. Manipur ki yawloi singa kamna bada Kna-B ni singnawa miyoi mapan amasu sire ngarang Kamdong district amasung Kabo tampaki lona ba mafam amada Manipur ki yawol lami singa khut thongna bada laikidaba duda Kna-B haina besta thaba asiba hakchang kharasu phangba ngamkhre hairi. Ngarang ayuktagi bom amadi nomai kia mamchilaklaba matam fauba kamna khibagi makol tai haiduna anakpa mafam adugi khunjasingna phongdorakli. Hwjik su makhatana masakhangdaba kulai paiba sing yauna border pillar 85 amadi 87 da yomchinduna leiri hairi. Thajaba yaba pau amagi matung ina ngasi ayu anganbadagi Manipurgi yawloi singa kamnabada Kna-B ni chingnaba miyoi mapan amasung hatkibaga loinana kulai nipan amasu lokhotpa ngamkhre hairi. Panba yabadi haukiba January 13 Kamdong district Kabo tampaka tainaba ngamkai border pillar 87 Yaingangpok khul manaki minda mangsada Manipurgi apunba lalholup singa Indian Army gi maikhum upak Kna-B gi kangbuga kuthongna bada Kna-B gi maikaida miyoi taragi matakta Sikhiba gi thaudoksu laikhrabani. Thamna pokpi uyo singi matakta Kuki singna yungshillamba cross amuk phokto hankre. Imphal East District ki oina Kuki singna toina landarakpa mama oiriba Thamna pokpi uyo singi matakta leiba thambal bunker singda Kuki singna lengdana leibaga loinana mafam aduda Kuki singna cross yungsinduna makoigi lamni haina taknaba honabagi video footage drone gi matengna uba fangbagi pau ngarang mediana report tawkraba matung matamikan kanadana Thamna pokpi Shanti Kongbal Chabungko khunau amadi Chana sabigi akoibada leiba miyamna Lamlai Kendragi MLA Khongban Tabam Ibom Chagi mayumda chatuna Kuki singna Thamna pokpi uyok chingthakta yumkhatliba cross adu lokthokhanaba taksinki hairi. MLA KS Ibom Chagi maikaidagi su Kuki singna chatharagliba thawong adugi matangda Manipurgi governor amadi chief minister da athubada khanghanbaga loinana cross adu lokthoknaba thabak lokhatkani haina khunjasingda thajaba pirakhiba lei. MLA na pirakhiba thajaba adugi matung inna mafam aduda leiriba Central Armed Police Force singna Istelenga ki maikaidagi pau pikhibaga loinana Kuki singna yungshillamba cross adu lokthokibani hairi. Kwakaitel 360 dagi update khara lakhajarake ngasisu athawbasina Kna-B Kukiland thabikibaga loinana kulai mapan amaga su recover tawba ngamle hauji akanma mawongda khutthoknari athawbasingi isor khurumbiu. Nahan khutthoknaba numitudagi hawjik Phaobada puna Kuki Kna-B gi 30 hatkre hairi loinana machine gun yauna kulai puna 16 phangkre hairi. Athawbasingi damak isor khurumbiu Kna-B na drone dagi thadarakpa bom POKHAIHWDRE. Manipuri film gi actor amadi director oiramba Ywkhre ngasi masagi anaba amana maram oiraga ngasi laikidre. Manipuri celluloids film gi maming lairaba actor amadi director Phaobada oiramba Ywkhre ngasi ayuk masagi anaba amana maram oiraga laikidre. Imphal East District ki Yumnam Laikai leiba Khwairakpam Momon amadi Khwairakpam Ombi Bormani anigi macha mapan gi manungda nupada kwaidagi atonba machanupa ama oiriba Ywkhre maki ahanba Manipuri celluloid film lampel bati kombi raida lead role lauduna saktam langba hauraki. Saknairaba mamiroi asina khanghaudana laikidabada Manipurgi film gi actor director amadi Manipuri film bu saukhanaba honariba kayana awaba phongdokibaga loinana nungaitaba phongdorakli. Hairangoi thong kaibol oinam laikai da awaba phongdokpagi mifam pangthoktuna laikhidrabagi thawaina mapugi nakta ingna chingna leirunaba minute ani tumina leptuna awaba phongdokre hairi. Kangjang village da tharamba popi pambi sing yantatkre. Chanapati district ki Kangjang village da tharamba popi pambi sing security force ki apunba timna yantatuna manghankibada Manipurgi chief minister Nongthombam Birena thagatba phongdorakli. Social media da thagalakpa post amada chief minister na hai drug free Manipur ama oihanaba honabada state asigi stakeholder sing amadi miyamna achauba thaudang lauduna lagli matungdasu asigumba samaj asibu manghanaba honariba singi mayokda lepminasi hairi. Mizoram Myanmar drug trade shadow economy yamna chauna malengi mafam kayada yaholi. Directorate of Revenue Intelligence DRI na handakta Myanmar amasung Mizoramgi tainabada achauba surung hulaga drug puthok puchin tawi haina phongdokhraba matungda intelligence report gi matung ina lona yadaba drug karbar tawbagi thabak asi shadow economy ama oiramba thengnakhre. Shadow economy asibu intelligence ki sourcing na global next haina kawbaga loinana masina drug sing Mizoram dagi Assam amasung Manipur fauraga Bangladesh Nepal amasung Khanumpok Asia gi laibak sing yohankibada mateng pangi haina su phongdorakli. Paugi likhun chingna phongdokibagi matungina India Myanmar shadow economy asi lupa crore 30 dagi nimpugi ni hairi.